Senderna NS2 da miyam chathok chasin yahanaba pressure tawrakpadagi Kuki Jo Council na sinduna Kangpokpida mifam pangthokduna khanagadauri. Ministry of Home Affairs MHA na maru oina National Highway to Imphal Dimapur da miyam athingba yauduna chathok chasin yalu haina akanba pressure pirakpadagi Kuki Jo Council na sinduna lakliba tha asigi 18 ngi ayuk pung 13 taba matamda Kangpokpida laiba LNC Hotel da mifam pangthokduna khanagadauri. Hariba mifam aduda travel leader CSO intellectual amadi political figure kaya su saruk yagani hairi. Tha asigi 18 na pangthokadariba mifam asi Kuki Jo amadi Mitei community gi marakta khud thanadaba haibigi matangda chatliba tha asigi hokhiba tang 18 da mifam pangthoknanaba tawramba du Kuki khulai paiba luf United Kuki National Army UKNN na thinglakpadagi pangthokpa ngamdana lakhiba adugi matungda pangthokadaba mifam amani hairi. News Agency Power Corridor na tawrakhiba report amagi matungina tha asigi 18 na pangthokani haina tawramba mifam adu Kuki Jo leader singi marakta tongan ba mot khenaba kaya lakpadagi hariba mifam adu pangthokpa ngamkhidabani su hairi. Chahi ani hanjilaklaba Manipur thokliba irang asibu lakshinduna ingtappa hanjilaknabagi pandamda India lengana paikhalakliba tongan ba khongthang sing adugi saruk ama oina Ministry of Home Affairs ki maikaidagi National Highway 2 da miyam chathok chasin yahanaba pressure torokpani. Illegal migrant Purakpa Gari chani Khannakhre Assam da paksana eviction Taotharakpa dugi matung tarakpada Nagaland tamna illegal immigration puraga lakpa gari chani Newland District Administration na Nagaland Police amasung Central Reserve Police Force CRPF ki apunba kangbuna farba matungda Assam border da Khannakhre Assam da paksana eviction chathakiba dugi matung tarakpada illegal immigrants sing Nagaland manungda changsilakpa yabagi akiba leibana Nagaland government na advisory thoktuna Assam da eviction tawkhiba du leifam leitraba illegal immigrants sing Assam dagi changsilakpa thingnaba khangan khiba leikhre. Khongthang asigi damak district level intelligence team sing check gate sing da deploy tawduna masigi processing asi masak khangdokpada mateng pangnaba thabak lokhatkre hairi. Haukiba nominini asida Assam da eviction tawkhiba du leifam leitraba illegal immigrants sing puraga lakpa gari chani makhoi gi mari leina bache chang sing check tawrba matungda makhoi asi lam khopchilaga leirambadagi Assam dagi takthorakhiba sing adunik haiba khangbaga loinana amuhana Assam da hlanki awang nongpok state ahumna Assam dagi illegal immigrants sing changsilakpa thingnaba chaksin tharang sing lokhatpa hokre. Assam ga yumlon nariba Manipur Meghalaya amasung Nagaland na mari leinaba official sing da illegal immigrants sing gi chingnaba leirabadi khudakta mari leinaba sing da report tawgadabani amasung makhoi gi biometric amasung biographic data sing khomgat kadabani haina phongdokhiba leikrabani. State ahum asina Assam leingana chathariba eviction aduna maram oiraga state sing aduda illegal immigrants sing changsilakpa yai haina phongdokhiba leikrabani. Meghalaya gi oina Irai numita Meghalaya gi Chief Minister Conrad Sangma na chair lauduna awang bathaki review meeting pangthokduna Assam gi eviction drive asiga mari leinana illegal immigrants sing changsilakpa thingnaba amasung ngamkhaida mikupna hom sing na leihanaba thawrang lokhatkrabani mifam aduna Assam gi eviction drive asina Meghalaya gi ngamkhai paring da pirakpa yaba chaitheng adusu nainakhi. Manipur gi oina su Manipur police na illegal immigrants sing changsilakpa thingnaba amasung makhoi bu masak khangdoknaba loinena chathok chasin tawba thingnaba thabak paikhatpa hokrabani. Mapalam dagi mitop changsilakpa thingnaba gi damak standard operating procedure sing semduna mitop yengsinba amasung verification chathaduna makhoi gi mathakta logi ba thabak sing lokhanaba khangan gadauri. Masiga loinena special task force semduna mitop sing chapchana masak khangdoknaba matungda makhoi gi mathakta legal action lokhanaba thorang sing paikale haina Manipur police na phongdokhiba leikhibani. Congo gi church attack ta 18 sire nongpok thangba Congo da leiba church amada Islamic State na saugatpa rebel sing na ayuk attack chatharakpada mioi 18 sire haina civil society leader amana phongdokre. Nongalam dai pung amarom tabada Allied Democratic Force ADF ki khulai matik chana paiba mioi singna Eastern Congo gi command da leiba Catholic Church amada changlaklaga nongmai round kaya marum kapsilaki church ki manak nang leiba yum amadi dukan kaya sumai thaduna amanga ta thoalamki hojik fawda sibak chang 18 phangkhibaga loinena yum kaya marumai na chakpadagi amanga ta thokle haina koma da leiba civil society leader amana associative press ta phongdoraki. Ituri province ta leiba Congolese army gi spokesperson amanadi komada da thokiba thogdo aduda mioi tara siri haina confirm tawkhi. Chahi nauriba nupi macha ani bu ikai khumnaba manghanbada chenaba mioi ahum police na fare Imphal East amadi Imphal West district ki tongan mafam da chahi nauriba angang sing da sexual assault thakibagi maralda mioi ahum pokso eki makada police na fare hari. Official oiba paw man hai Imphal West district ki Mayang Imphal police station gi manung chanba Chesham Said Khan kuntraga manga kauba mioi ama
ꯊꯥ ꯑꯁꯤꯒꯤ 24ꯗ ꯏꯝꯐꯥꯜ ꯋꯦꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯆꯦꯁꯝ ꯁꯌꯤꯗ ꯈꯥꯟꯅ ꯖꯨꯂꯥꯏ 13ꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯃꯅꯨꯡꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯆꯦꯁꯝ ꯁꯌꯤꯗ ꯈꯥꯟ ꯃꯌꯨꯝꯗ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 24ꯗ ꯁꯌꯤꯗ ꯈꯥꯟ ꯃꯁꯥꯅ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯁ꯭ꯄꯤꯁꯦꯜ ꯄꯣꯛꯁꯣ ꯀꯣꯔꯠ ꯏꯝꯐꯥꯜ ꯋꯦꯁꯠ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 28 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯦꯂꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯖꯣꯏ ꯀꯨꯟ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯨꯡ ꯑꯃꯗꯤ ꯅꯣꯉꯥꯗ ꯀꯥꯃꯦꯡ ꯈꯨꯟꯖꯥꯎꯗꯒꯤ ꯃꯪꯁꯥꯇꯥꯕꯝ ꯑꯖꯣꯏ 22 ꯑꯄꯣꯛꯄ ꯒꯣꯄꯦꯁ꯭ꯋꯔ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯏꯅꯔ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯊꯥ ꯑꯁꯤꯒꯤ 17 ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯦꯂꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯐꯥꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯊꯪ ꯊꯥ ꯑꯣꯒꯁꯠ 9 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯧꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ FNCCꯅ ꯆꯪꯁꯤꯜꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ TNFO ꯐꯨꯗꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ FNCCꯅ ꯆꯪꯁꯤꯜꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯗꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ TNFOꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ TNFOꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯗꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯒꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜ ꯃꯤꯐꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯕꯟꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗ ꯇꯥꯏꯒꯔ ꯖꯔꯃꯟ ꯔꯣꯗ ꯁꯦꯝꯕ ꯌꯥꯔꯣꯏ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯨ ꯀꯦꯝꯞ ꯊꯝꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯆꯥꯛꯊꯥꯛ ꯄꯤꯔꯤꯕ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯗꯍꯤꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯅ FNCCꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯅꯥꯒꯥ ꯏꯟꯇꯔꯦꯁꯇ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯑꯣꯏ 2ꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 25ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯍꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯀꯦꯟ ꯚꯤꯂꯦꯖꯇꯒꯤ ꯃꯤꯑꯣꯏ 2 ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯗꯧ ꯕꯦꯡ ꯁꯤꯡꯍꯥꯠꯇꯒꯤ ꯄꯦꯇꯔ ꯍꯥꯎꯀꯤꯐ 38 ꯑꯃꯗꯤ ꯆꯥꯡꯂꯩꯕꯦꯡ ꯃꯣꯜꯅꯣꯝ ꯚꯤꯂꯦꯖꯇꯒꯤ ꯂꯨꯟꯈꯣꯂꯥꯟ ꯍꯥꯎꯀꯤꯐ 48 ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯁꯥꯄꯣꯟ ꯀꯦꯐ 183ꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯁꯤꯡꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜ ꯀꯂꯝꯃꯣ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯟꯗꯣꯛꯄ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯤꯇꯣꯞꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯅꯕ ꯑꯃꯗꯤ ꯐꯥꯒꯠꯂꯒ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯛꯈꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯉꯥꯛꯅ ꯆꯠꯀꯗꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯖꯔ SOP ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤꯕ ꯑꯁꯤꯅ ꯃꯤꯇꯣꯞꯁꯤꯡ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯅ ꯖꯨꯂꯥꯏ 18ꯗ ꯊꯣꯛꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ SPꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕ ꯑꯗꯨꯗ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯈꯪꯍꯟꯈꯤꯕ ꯑꯗꯨꯗ ꯃꯤꯇꯣꯞꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯕ, ꯆꯦ-ꯆꯥꯡ ꯍꯥꯏꯕꯗꯤ ꯁꯛꯇꯥꯛ-ꯆꯦꯛ ꯁꯨꯅ ꯄꯥꯏꯗꯕ ꯕꯪꯒ꯭ꯂꯥꯗꯦꯁ, ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ, ꯔꯣꯍꯤꯡꯒ꯭ꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯉꯥꯛꯅ ꯆꯠꯀꯗꯕ SOPꯁꯤꯡ ꯈꯪꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯄꯨꯂꯤꯁꯅ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯏ-ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯎꯅ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯀꯠꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯕ ꯆꯪꯏ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯠꯕꯥꯝꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕꯒꯤ ꯂꯧꯔꯛꯈꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯍꯜꯍꯟꯈꯤꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯦꯞꯂꯒ ꯂꯩꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤꯇꯣꯞꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯤꯇꯣꯞꯁꯤꯡ ꯃꯇꯝ ꯆꯥꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯀꯅꯤ꯫